ꯌꯦꯡꯃꯤꯟꯅꯁꯤ YouTube play button sing asi madudi ahanbada silver play button masi 1 lakh subscriber yobada phangi amasung masi phangba world da chawrakna channel lakh 3 dagi mari phau lei ani subada golden play button masi 1 million subscriber yobada phangi amasung masi phangba world da chawrakna channel lising kunthra dagi lising nifu phau lei ahum subada diamond play button masi 10 million subscriber yobada phangi amasung masi phangba world da chawrakna channel lising ani ga chani pan muk lei mari subada ruby play button masi 50 million subscriber yobada phangi amasung masi phangba world da chawrakna channel chama muk lei manga subada red diamond play button masi 100 million subscriber yobada phangi amasung masi phangba world da chawrakna channel nipan dagi 12 phau lei taruk subada amber play button masi 200 million subscriber yobada phangi amasung masi phangba world channel ahum khak leiri taret subada emerald play button masi 300 million subscriber yobada phangi amasung masi phangba world channel ani khak leiri madudi ahanbada T series ani subada Mr. Beast aduga iroi loibada blue crystal play button masi haujik phawbada supnatagi Mr. Beast khak phangi masi 400 million subscriber yobada phangi